Manipur asi chana thaknanaba sabagidamag raw material marang kaina leiba lamdam amani lamdam asida fangliba raw material sing asi joina leibana maram oiraga pothok puthokningba kayada khudong chadaba amadi adumak thokli laumi singna puthokliba mahai marong sing asigi sahi gi oina kaya puthokpage haibagi chang ama khangdoknabagidamak laumi singi oiba association ama semba mathau tai maihorol dagi lamdam asida lairaklaba pothok kaya mapalamda thadoknabagidamak Aikoi punna hotnaminaba tangai fadre. Sector ahum change food processing matamda tawon tamda ahanbada farmers na pothok tori ba raw materials depend tawre and mathang da surplus oiba ngasai raw materials si ekoina process tawduini process tawai asi nothing asi value addition ne ba raw material kariguma khara technology khara hapchalaga madu maman ya kana yonduine ba Puthokliba posai sing asina kadai fauba haksang da kana haliba amadi kadai fauba haksang da manghaliba haibana chingba kaya khangdok nabagidamak lamdam asigi food security ga mari lainaba department singna hiram asigi matang da haksin na thabak laukhatlaba matamdata puthokliba posai sing asigi magun miyam da mapung fana khanghanba ngamgadoribani haiki ana hai mayam sinjak singji kadai da karana check tawrige Sari misina kanana sa aduna ngasai sari ba ngasai processor maya ama so koi sari singsi self help group khang haibani khangde ama entrepreneurs haibani khangde thole mayam si moina happy ba pochai chemical mayam si kama mong da happy mano sina kayam helagana kaya sokpa haiba dugumba regulatory makha da torokpa ta aduna tragadi ekoi si yamna risky oiba ama risk oireba Food industry ama lehenba matamda lamdam asigi thabak phangdabana kangaunaraba naha kayada hakthengnana amadi nakoinana thabak pigani food industry ama leinana bagidamak laumi leingak amadi producer kaya amata oina thabak tawminaba mathau tai Central Food Technological Research Institute nasu hiram asigi matangda jahi khudingi training pibata natana lemna khusu khutlai kaya yanthokpagi thabak chathari puthokliba pothoksing matau karamna ahenba sendong phanghangadage amadi pot adubu sizinaraba matungda miyamda kadai fauba kanahanbage haibana chingba kayagi matangda khananabagi damak Central Food Technological Research Institute na matam pumbada thonglaun hangduna leiri haina miyamgi pukning singsilakli Manipur sida ko food processing se yamna maru oiba industry amani industry se leiragadi khoina hujik thabak phangnadabagi samasya si Karasi Kokpangangani, success oige harigadi, hariba, mafamsa kangba, adugumba, Premier Institute like Cheptarai, when a contact oraga, technology louraga, we Ninkatpayagani. Roll the Gilam, the Masida Sanadun Laglava, Poche, Sibo, Nintina, Simdin Sajalum, the Putok Lavadim, Lam the Masiki Miam, the season of a Kaktanatana Manipurgima Panda Tadokuna. Manipurgi Senmelon da Chawna Kana Vakaya Pigani Hivagi, Tazavaka, Sulady, Nakalamorum, that Tabak Pangdavana Kangauna, Banahakayabo, Hiramasi, the Changla Matung, the Tabak Fanghanduna, Manipurgi Senmelon da Chakapa Maike, the Purak Batanatana, Kangauna Regala Makaya, do Netava Punsima, the Purakani Havagi Tazava Manipurmiam given from the Adumak lady, Maramaduna, Nahasingna, Kangauna Regala Bagim Huta, Hari Bahiramasi, the Sangshin Batoklavadi, Lamda Masigi, Senmelon, Saukatpa Amadi. Swata duna lady Bakaya Sibu men Katpangam have Hajava Chowna lady. Cameraman Sarachandra Posung Luna Paudam Zeri by Yafu might take Karibam the Times of Manipur, Terra.